मरु ओइबा पाव ग्वालताबी थौदोक मरी लेनना आमजू अमदी इजीएमना मणिपुर लेंगाका मरी लेनबा पाव सिंग फोंगदबगी चंगसिलंबा खोंजंग मतम खरगी ओइना ngasiदगी हौना कोमथोखरे लाकलिबा निंगथौकाबा फावबगी मनुंगदा अब्दुल कादिर गी मिसिगी मतंगदा मरी लेनबा सिंगदगी पॉजिटिव ओइबा रेस्पॉन्स अमा पिरक्ट्रबदी अकनबा खोंजंग चंगसिलगनी हाइना जेएसी गी माइकैदगी फोंगदोरकली मणिपुर की ओइना नौना मियोय कुंथ्रा कोविड पॉजिटिव ओइरंबा थेंगनरखिबगा लोइनना अपुनबा पॉजिटिव केस मसिंग चामगा तरानिथोय सुख्रे ngasi nungthil pung ani फावबदा पुन्ना मियोय निपान डिस्चार्ज तौख्रे केबिन क्रू ngathoi शर्मा की हकचांग मसक खंगतोक पंगमख्रे हयेंग nungthil pung amaga minute kunda इम्फाल एयरपोर्ट यौरकलगनी मालेम की मफम अतैदा पांगथोकनबगुम ngasi मणिपुर दसु मणिपुर की गवर्नर न लुचिंगदुना इंटरनेशनल योगा डे की थौरम पांगथोकनख्रे अमदी मणिपुरी फिल्म अमदी थिएटर की सकनाइरबी सीनियर एक्ट्रेस के एस राशि ngरang नुमिदांग मसागी अनाबा अमना लैखिद्रे मयाम बखुरुमजरी ISCOM मीडिया न संदोकचबा मणिपुरी पाव मिएंग ताबिरी बख्वाइ पुनमक पोइ पिंकी ओक्रमना तराम नोकचरी पुंजासी फावबगी मरुइबा पाव सिंग पिजरी हौखिबा मेथागी तांगकुंदा उखरुलदा पांगथोकपा मंगारकशिबा सिरोइ लिली फेस्टिवल गवर्नर न हौदोकपगी पाव लौबा चटपदा ग्वालताबी की मफम अमदा सेंट्रल फोर्स न पावमी सिंगदा चथखिबा थओंग अदुदा चेनबसिंगी मथक्ता एक्शन लौखटननबा डिमांड तौदुना चंगसिलखिबा खोंजंगी मतंगदा ngasi amzu amadi EGM anigi apunba emergency mifam amana amukka hana taksinkhre लेंगा की पाव यावना मणिपुर दा मथौ तौरिबा सेंट्रल फोर्स सिंगी पाव फोंगबदा अथेंगबा लेरंबा अदु लेंगाकना सेंबा इंक्वायरी कमिटी की थबक थौरम सिंग लोइसिंदुना लेंगा की मरी लेनबा ऑफिशियल सिंग दा सबमिट तौरखिबा अमदी मियामदा मपुंग फाना ई पाव फंगहनबा ngमखिदबा असि न चिंगबसिंग असिबु येंगलगा पाव फोंगदबगी वारेप अदु मतम खरगी ओइना सस्पेंड तौबा हाइना वारेप लौख्रे अदुबु पावमी सिंगने लौखिबा वारेप सिंग मखा चथबा ओइना पावमी सिंगना मथौ तौबा मतमदा अमुबा मचुगी रिवन थेतुना खोंजंग चथबा अमदी पाउचे सिंगी अहान बलैमाइदा मीडिया की हक कन्ननबा स्लोगन इदुना डिमांड फंगननबा चंगसिनबा हाइबा वारेप सिंग असि लौरे पनबया ग्वालताबी की थौदोक असिगा मरी लेनना अमजु अमदी इजीएम ना मेगी तांगकुंदा मियाम की खोंचत अमगा लोइनना मणिपुर की गवर्नर दा मेमोरेंडम अमा पिसिनखिबा लैख्रे नुमित अदुमक्तदा पाउमी सिंगना तानखिबा डिमांड की सरुक अमा ओइना लेंगाकना मियोय अनिना साबा इंक्वायरी कमिटी अमा सेमखी कमिटी असिना नुमित 15 गी मनुंगदा इंक्वायरी रिपोर्ट पिखलगनबा गवर्नर न खंगनखी कमिटी असिगी अरोइबा रिपोर्ट हौखिबा जुन गी तांग 13 मणिपुर की चीफ सेक्रेटरी दा पिसनख्रे हाइबगी चपचाबा वाफम लेखी लाइबक थीबदी ngasi था फारबा फावबदा लेंगाकना एक्शन अमता लौखटपा उद्री लेंगाकना इंक्वायरी अदुगा मरी लेनना लौखलकपा थबकी मतुंग इन्ना मखाताबा खोंजंगी फिरेप लौबा हाइनसु ngasi gi mifam na yanaki पाउमी सिंगना खोंजंग चंगसिलिंगै मनुंगदा लेबाक मियामदा मपुंग फाना पाव यौहनबा ngमखिदबा अदुगिदमक अमजु अमदी EGM ना नुंगाइतबा फोंगदोरकली लमदम असिदा खुंदामिनरिबा मियाम अमदी CSO क्लब ऑर्गेनाइजेशन स्टूडेंट ऑर्गेनाइजेशन कल्चरल ऑर्गेनाइजेशन अमदी मेरा पाइबी लुप सिंगना अब्दुल कादिर गी अतोपा ममिंग अचौबगी मिहाता चेनबा मियोय सिंह फादुना चैराक फंगननबा जॉइंट एक्शन कमिटी अगेंस्ट द ब्रूटल किलिंग ऑफ चेसाम अब्दुल कादिर एलियस अचौबना चंगसिलकपा डेमोक्रेटिक की ओइबा खोंजंग सिंगदा मतेंग पांगबियु हाइना JAC असिगी माइकैदगी फोंगदोरकली ngasi पांगथोकिबा मिफम अमदा JAC गी माइकैदगी मखाताना फोंगदोरखिबेदा अब्दुल कादिर अतोपा ममिंग अचौबा हाइरिबा मियामगा मिमानद्रबा मियोय असिबु मियोयबगी मिनुंगसी खंगदना तमथीना मियोट मिनै चथरगा हातोक पिख्रबा मतुंगदा तुरेल खोंबालदा फुमजिनदुना मांगहननबा होटनरंबा थओंगबु यानिंगदबा फोंदोकलदुना मिहात असिदा चेनरिबा मियोय सिंह फादुना लोगी ओइबा अकनबा चैराक पिबिनबा था असिगी तांग 18 दा गवर्नर दा मेमोरेंडम पिसिनखिबा लैख्रे अदुम ओइनमक मिहात असिदा मरु ओइना चेनरिबा
Arambai Tengol Unit 27 QRT Thiam Leisangkhongi Commander Longzam Khaba Hairiba Mioi Asiga Loinana Atai Generiba Mioi Sing Asi Fawa Padana Lady Makha tarakpada JAC asina lakliba ningthokaba numit fawbada JAC na taliba demand sing taksin baga loinana democratic oiba khongjang sing changsilagani mari leinaba authority sing dagi ningthokaba numit asi fawbada positive oiba response sama piraktrabadi total shutdown na chingba akanba khongjang kaya changsinana ba sem saduna leire amadi JAC na changsiliba khongjang singda manipur da leiriba CSO club organization student organization cultural organization amadi maira paibi lup sing yauna mipum khudimakna mapung fana sagat piyo haiki Mi hatpada senariba phadana leiriba mioi sing mari leinaba concern authority na 24 hours ki manungda habinaba haukiba thasigi tarik 18 da governor manipur da memorandum pisinjakre adubu laibak thibadi ngasi phawba hariba mioi sing asi phadana leiri maram asina JAC na makhata na democratic oiba khongjang sing lagriba mande phawba changsin jakigani concern department gi mande phawda makhata ba positive response phangdragadi makhata ba akan ba khongjang sing total shutdown na jingba yauna changsilanna ba sem chaduna leire haina lebang miam da khangan dari Manipur gi oina nauna mioi kontra COVID positive oikibaga loinana state asigi COVID positive case ki apunba masing chamaga tarani thoi shukre masigi manungda mioi nipan naba faduna discharge tawkibaga loinana active case chamaga supna mari leiri COVID-19 status update report amagi matung inna haukiba pungkun marida Manipur gi oina punna mioi chamaga tarani pan COVID test tawki madugi manungda mioi kontra positive oiramki haukiba pungkun mari gi manungda state asida COVID-19 positive oibagi chang chada Kunuga manga ka dasmik marini positive oiba thengnarakhraba anauba casing adudi Imphal West dagi kunmari Imphal East dagi manga amadi Thoubal dagi amani Manipur gi oina ngasi fawbada punna mioi chahum go humfugani pan test tawkhre hauzik COVID-19 positive oiba dagi mioi marfutara gani pan home isolation tawduna leiri Laibak thiba thaudok ama oina tha sigi tarani thoida Ahmedabad ki Sardar Vallabhbhai Patel International Airport tagi London tamna paigadaba Air India gi aircraft Boeing 787 crash tawba aduda laikhidrabi cabin crew Thoubal awang laikai dagi nganthoi Sharma gi asiba hakchang gi masak ngasi khangba ngamkhre Hayeng nungthil pung amaga minute kunda nganthoi Sharma gi hakchang Imphal Airport ta yawraklagani hairi Laikhidabi nganthoi gi mache Gitanjali gi DNA dagi nganthoi Sharma gi hakchang masak khangdokpa ngambadagi apokpa Nandesh Kumar alias Icha ngarang Imphal Airport tagi Ahmedabad ta apokpa Malagi blood sample su lauduna pusinkhibani apokpa Nandesh Kumar gi DNA dagi nganthoi Sharma gi hakchang masak khangba ngamkhibani haina imung manunggi mioi singna fongdoknarakli Manipur gi Governor Ajay Kumar Bhalana luchingduna ngasi Khumal Lampak Indoor Stadium Imphal da taramatoi shuba International Yoga Day gi thoram pangthokre state ki thakta pangthokpa thoram atuda mahiroi security personnel amadi public servants yauna yoga bu pamjaba punna mioi chamapan lomna saruk yakhi handak chahi ki oina International Yoga Day gi thoram asi Yoga for One Earth One Health haiba hiram da pangthokhi Makha tarakpada Raj Bhavan dasu Governor na luchingduna Raj Bhavan gi staff singaloina na yoga gi asana kaya saduna pangthokhi Yoga for One Earth One Health haiba thimda taramatoi shuba International Yoga Day gi thoram ngasi malom tuliyai ma yoga sangathan na sinduna malom tuliyai ma lai Pakhangba laibung da pangthokre thoramatu gi saruk ama oina malom tuliyai magi ahal sing amadi pikliba angang singna yoga gi asana kaya utkhi thoramatu ga mari leinana yoga expert Chandam Bimol na hai honglakliba akhoi gi punsi mahing asida aikhoina yoga sanaba gi kanaba asi karino haiba mayek sengna khangminaba mathau tai yoga sanaba asina Tingjang kaijang daba hakchang ama ohenbata natana aikhoigi mental amadi moral values sing asi develop tawbada chauna mateng oiri maru oina inkhalakliba angang singda yoga sanaba asina makhoida health consciousness amadi discipline lehali haina makhata khi akhoi horliba angang sing asida akhoi yoga haibasi
करीनो मसी कानाबसी आंगांसिंग असगी मोरेल अमदी मखोगी डिसिप्लिन अदु अखोइना अचुंब लंबीदा लमजिंग लमताक पिनबगीदमक्ता अखोइना हारिबा निसादगी लापथुना लैननबगीदमक्ता अखोइना हारिबा प्रोग्राम असि पांथोक्तुना लाक्सबनी अदना हाउरिबा चही असिगी अखोगी योगागी थीम असि योगा फॉर वन आर्ट वन हेल्थ हाइबनी अदना मसीदा तालिबती अखोगी पृथ्वी असि हौसि ग्लोबल ओइना अखोजी वन फैमिली ओइना इमुंग मनुंग अमत ओइना ट्रीट तौबनी अदना इमुंग मनुंग सि अखोई नुंसी चानना पुक्चें खोइजन तिनना लैमिनबा नुंगाई याइफबा शांति लैबा इंग तपा पुरंगनबगीदमक्ता मदुगीदमक्ता हारिबा थीम असिगा लोइनना अखोगी चलिबा चही असिसु इंटरनेशनल योगा डे असि अखोगी लैरिबा मालोंगी योगा संगठन असिगा अखोगी 165 बटालियन सिगा खुसमनरगा पांथोक्सेबनी National Institute of Technology NIT Manipur ngasi June ki tang kun ga mathoi da pangthok liba tara mathoi shuba International Yoga Day Institution asigi oza staff amadi mahiroi singaloi na thawai hakchang yauna pangthokre thoramadu Yoga for One Earth One Health haiba global theme da pugning hakchang bu fana thamna ba yoga sanagada pani haiba pandam da pangthoki bani thoramadu NIT Manipur ki campus da ayuki pung tare taba matam dagi Professor K.S. Tomba Singh Registrar NIT Manipur na haudoki Ministry of Ayush na piba Common Yoga Protocol gi guideline gi makhada yoga tauki virtual mode ta IIITDM Kanchipuram da lairiba NIT Manipur gi Director Professor DVLN Somayai Zulusu Thoram Aduda Yauki Certified Yoga gi Oza Amadi The Art of Living Manipur gi Faculty Oriba Dr. K. Romeo Maitaina Miyoi Chani ga tara tareta tongan ba yoga gi asana prayanam amadi meditation sing takpi duna Thoram Adu mapung fana loishin ki ngasi International Yoga Day gi numit ka mari leinana malem gi mafam kayada Yoga Day numit ki palan thoram pangthokli Manipur da su numit asi puning singduna Yoga Day gi thoram pangthokli masigi manung channa Imphal East District ki Khundrakpam Kendra gi manung channa lairiba Naurem Birahari College da su Department of Yoga Science and IQAC na sinduna college asigi auditorium hall da pangthokre Yoga for One Earth One Health haiba gi theme da pangthoki ba thoram aduda Naurem Jotin Maitai Chairman Governing Body NBC Y Pratima Devi Head of Education Department Amadi Usam Nilachandra Singh Head of Physical Education Department na matang sit na Chief Guest of Honor Amadi President Oina Sarukyaki Yoga for One Earth One Health haiba theme da National Cadet Corps NCC Imphal na sinduna Kangla Fort Marjing Ching Khongzom War Memorial Loktak Pat Amadi Manipur da lairiba tongan pa school amadi college sing ngasi International Yoga Day sinduna pangthokli hariba thoram adu da Armed Forces singi veteran sing civil amadi NCC group Imphal gi cadet lising mari rom na saruk yaki hairi GP Women's College ki indoor hall da su taramato shuba International Day of Yoga gi thoram pangthokre NSSL IQAC Dhanamanjuri University and Yoga Cell GP Women's College na punna khusam naduna sinkiba thoram aduda DMU gi Vice Chancellor Professor W Chan Babu Registrar Dr. RK Jotin GP Women College ki Principal Professor L Rajen Singh DMU gi NSS Program Coordinator K Sanaton Sharma na chingbana saruk yaduna wo yoga asana kaya sana ki thoram ga mari leinana wangang loising na hai khibada yoga tawbana piriba kanaba sing palladuna chang naina yoga tawbana pukning wakhal hakchang fahan bata natana ana ayektagi ngak thoknana ba nongmagi numita ayuk ki matamda hakchang sajel tawna ba wafam sing khanaki thoram ki saruk ama oina program coordinator NSSL DMU ki office su Vice Chancellor Professor W Chan Babuna Rivan Kaktuna Haudoki Yoga haibasi pukning amadi hakchangi anaba kaya fahanba ngamba India dagi haudoki ba sajen kanglon masana ama oibana aikhoi khudingmakna yoga sanarasi amadi yoga gi kanaba Afaba Singh Mipum Khuding Makta Pau Sandoklasi Haina DC Bisnupur Puja Elangbam na Fongdokre Wafamasi District Administration Bisnupur na Sinduna Yoga for One Earth One Health Haiba Thimda
Kiamba Ningsing Sanglen Bishnupurda ngasi pangthokiba International Yoga Observation 2025 ta athoiba mitunglen gi warol piridona phongdokhibani puja ilangbam na hai aikhoi khaktamak yoga gi maramda khangbagi mahutta aigi imung manung gi miyoi singdasu yoga gi kanabasing wakal tananaba awareness piba mathautai lebak asigi miyam khudimak masama ufana nada yektana leinanaba India gi cultural value yauraba masana asi khangananaba amadi sana hananaba thaudang Minarasi Haiki. Yoga se practice to raga koi kamaina koi gi isa se kamaina how do we practice self control self regulation hai bise yoga practice tagi yamna su hena akoi khanbang ngamni adugi yoga se yam maru eba practice ni adugi koi ngasi su akoi gi experts resource persons aga moina demonstrate tawbiraga akoi nasu kamaina kari hena practice isa gi ngasi yumda hanjaraga akoi isa gi everyday life ta kamaina incorporate tawba yage habasi su khamraga akoi yamna maruiba lawraga ngasi se yamna successful event oino hensi Malem gi mafam kayada pangthoknabagum International Yoga Day gi thoram ngasi wangmo taba Youth Club Thobal District Table Tennis Association Seren Yoga Center Thobal Ketri Laikai Thobal wangmo taba Yoga Center amadi Thobal Forest Division na punna sinduna Thobal wangmo taba da leiba Forest Thobal District Table Tennis Indoor Hall dasu Yoga for One Earth One Health haiba theme galoine na pangthoki Department of Urology RIMS ki former HOD Senior Urologist Professor Rajendra Sinam Retired Chief Medical Officer Imphal East Dr. Khetrimayu Manglem Singh Sai NRC Takyal Imphal ki Retired Assistant Director K. Michael Singh Wangmataba Youth Club Thobal gi President Retired MCS GS Guni Singh na athoiba mithung sing oina saruk yaduna pangthokiba thoram aduda Yoga Master and Inaucha Devi na luchingduna yoga gi demonstration kaya utkhi amadi Department of Urology RIMS ki former HOD Senior Urologist Professor Rajendra Sinam nasu yoga gi matangda wafam kaya thamki Thauramga Mari Lainana TD TTA gi Secretary Dr. AK Projen na Yoga Day asina lakpada iramda masida lairiba mipom khudingmak hakchang phaba lambi da chatlasi aikoi pumba yoga sanaduna hakchang phanana bo hotnarasi haina phongdorakhi Imphal East ke manung chana lairiba tera urak ngamuthong nungbrang dasu Manipur State Legal Services Authority gi mityeng makhada District Legal Services Authority Imphal East Legal Aid Clinic nungbrang amadi lingzel laibi BLF tera urak nungbrang khong na punna sinduna International Yoga Day gi thoram pangthokre ngasi gi thoram aduda Legal Aid Clinic nungbrang Imphal East ki coordinator konthauzam tenden ba maitai Legal Aid Clinic nungbrang gi PLV nangmairakpam ibotombi debi LAC nungbrang gi PLV konthauzam aruna laima lingzel laibi BLF tera urak ngamu khongi secretary maibam ongbi thoibi sana amadi lingzel laibi BLF ki president kangabam ranjana laimana chingbana maru oiba miyoi kaya oiduna saruk yakhibaga loinana mahairoi kaya su saruk yaduna ngasigi International Day gi thauram adu pangthokhi Department of Physical Education and Sports Science NSS units amadi IQAC amadi Kamakya Pempton College na khusam na duna taramatoi shuba International Yoga Day gi thoram amangasi hyang thangda leiba Kamakya College ki Laibak Lai Memorial Hall the Pangthokre Thoramadu Certified Yoga Instructor Akoizam Susmita Chanuna Athoiba Mithung KP College Hyang Thangi Principal Dr. W. Nimai Singh na Thoramapu Department of History KP College Hyang Thangi Head Dr. C.A. Sanathoiba PONSS Unit 1 KP College amadi Hyang Thangi Convener Dr. Kamsong Romina Rongmaina Akhanaba Mithunglen Oina Sarukyaki
Yoga for One Earth, One Health haiba pandamda malemgi mafam kayada pangthoknabagum Ziribam district asidasu tongan ba mafam singda taramatoi shuba International Day of Yoga gi thoram mapung fana pangthokre Zonal Education Officer Ziribam nasu RK Sanatombi Vidyalaya gi Auditorium Hall da pangthokhi Ziribam Forest Division amadi IRCS Ziribam nasu Division Forest Uchathol da Yoga gi thoram asi pangthokhi NSS Unit amadi IQAC Ziri College amadi AR nasu Ziri College da pangthokhi Ziribam District Police nasu Ziribam Police Station da thorom asi pangthokhi District Health Society UAAM Kalinagar Uchathol Pioneer Club Ziribam na sinduna Uchathol Pioneer Club UPC Hall da taramatoi shuba International Yoga Day Celebration Program pangthokhi ngasigi pangthokhi ba thorom aduda mahiroi sing oja sing official sing self help group sing club volunteers sing police amadi paramilitary sing susaruk yaduna tongan ba mafam sing da yoga gi tongan ba makhal gi asana kaya utki Evergreen Flower School Thoubal nasu Yoga for One Earth, One Health haiba theme da International Yoga Day gi thoram ngasi school asigi complex da mahiroi kayana saruk yaduna pangthokre School asigi retired headmaster Dr. O Ipopisak headmaster T S Chandra amadi retired head Pandit S Ibohal Singh na athoiba mithunglen oina saruk yaduna hawdokhibaga loinana School asigi assistant teacher and Amarjit na yoga instructor oiduna mahiroi singi oiba yoga demonstration kaya otkhi wahok doki warol pireduna school asigi headmaster T.S. Chandra na hai chahi amagi oina June gi tangkun ga mathoi asida kalen gi khwaidigi saba numit haibadu oire numit asidagi tapna ingthaba hauraklagani numit asi khwaidagi faba numit ama oi haiduna UN Assembly na pass tawduna haukiba chahi ingkum jali singani ga supna kun ga manga dagi International Yoga Day asi pangthoktuna lakli school asigi oina su yoga class asi pangthokliba maramna malem gi mafam pumna bada pangthoknabagum school asida su pangthokpani haina phongdokhi National Statistic Office Regional Office Imphal gi Field Operation Division na sinduna Ministry of Statistics amadi Program Implementation gi mityeng makhada ngasi office asida International Day of Yoga gi thoram pangthokhi thoram adu da saruk yaki ba staff singna yoga gi tongan basana kaya sanaduna utkhi Taramatoi Shuba International Day of Yoga Gamari Lenana Mahabali Sebabati Committee na sinduna nongmagi oiba Ayush Public Health Camp kam yoga campaign mangasi Shri Mahabali Hanuman Thakur Mandir da pangthokre hairiba lemna layeng bagi thoromaduda Konjeng Laikai da leiba Ayushman Urogya Mandirgi Homeopathic Physician Dr. Tripthi Thaunauzam Amadi Singjamai Delaiba Ayush Hospital gi Ayurvedic Physician Dr. Vidyapati Sarang Themna Athoiba Mitung Oina Sarukyaki Ngasiki Thoromatuga Mari Lainana Mahabati Sebapati Committee ki spokesperson is Subadhani na Fongdokhibada Malem da Lairiba Mipung Khudingmakna Jungi Kunga Mathoibu International Day of Yoga gi thoram pangthokliba sigi maramdi Chahi amagi numit asina ayuk nungtil sangba amadi ahingi matamna yamna tenba numit ama oiba maramna numit asida malemda lariba miyoi singna amatta oina yanaduna International Day of Yoga gi thoram asi pangthoklibani Handak iramda Manipur da ising ichau thokhibana maram oiraga Shri Mahabali Hanuman Thakur Mandir gi akoibada lariba miyamda makhal makha kayagi laina narakpa yabadagi fibam lairakpa asida kharadang oirabasu kalhauna bagi pandamda ngasigi lemna layeng bagi thoram asi sinbani haina makha takhi yoga haibasi aikoina hachang datna apa yepa anaba makhal khudingma asukki mati yamna tainam suda pahaleba yoga tawbana aduga aikogi miyoi bagi hachang thaba sifatna tana yoga gi maroi ba pandamdi aikoi prithvi aikoina lengnari ba prithvi haiba planet amadi aikoina hingbada darkar tariba akoibada lenginari ba environment sida lenginari ba sa uche koya pamdi singching patode pulamakse magi mawong amata kahendana aikoina hena phajana ba sapngat minarga yokhat minarga ishori kuche bunuchina hawai panba kodingmak sibunuchina hinni haibani Chahi khudingi malem gi thakta June gi tangkun ga mathoida International Yoga Day haina pangthoknabagum BJP Hairok Mandal na sinduna International Yoga Day gi thoram ngasi Thoubal District ke Hairok Part
3 Kabolaikai da Leiba Hairok Higher Secondary School Ground da su pangthokre hairiba Yoga for One Earth One Health haiba theme da pangthokiba thauram aduda Hairok Assembly Constituency ki MLA Dr. Thokchom Radheshyam Singh na athoiba mithunglen oiki thauram aduda athoiba mithunglen gi warol piraduna Hairok Assembly Constituency ki MLA Dr. Thokchom Radheshyam na phongdokhibada wakhal thawai amadi hakchang hairiba ahum asi Phana thamba haibasi tangai fade aikhoigi hakchang phana amadi nada yektana lainabagidamak numit khudingi hakchang sajel oina yoga tawba haibasi yamna mathau tai amadi u pambi tharamlaga magi maming thilamlaga Chakhibagum International Yoga Day lakpada photo kapa yananaba yoga yaubiganu sajel haibasidi numit khudingi oina tawrabadi hakchang phana thamba ngamgani haina makha taki International Yoga Day ki thoramasi ngasi Indian Army ki taramapan Garhwal Rifles na sinduna ngasi Turbung Gram Panchayat Village Mamang Laikai da su pangthoki thoramadu 19 Garhwal Rifles ki yoga instructor amana maikai adom gi khunja singa loinana tongan ba yoga san kaya saduna wakhal amadi hakchang ki anaba kaya dagi ngak thoknaba ki pandam ga loinana mafungfa na pangthoki Manipuri film amadi theater gi lamda saknai rabi senior actress Khetri Mayum Rashi ngarang numidang da masagi anaba amana maram oiraga ikang khangaudana laikhidre tha sigi haurakpada saknai rabi senior actress asi yumgi chakhum gi stair da tusinbadagi soktuna siza hospital da operation toraba matungda masagi yum thangmaiban lorung purel laikai da bed rest tawduna lairakpani ngarang numidang wairam ikang khangaudana masaka hena ngamlaktabadagi hospital da pukhatki Actress asina laikhidaba asi cardiac arrest dagi oiramgani haina thajanari Khetri Mayum Rasi inkum jalising amaga chamapan yangkhai gi March ki thada pokhi mahakpu theater amadi film gi lamda mahaki apokpi Khetri Mayum Rasamani Debina puthokpirambani saknai rabi actress asina kumkiba Miyamna sakhang nakhiba Manipuri celluloid film khara pallabada imagi ningthem matamgi Manipur olang thagi wangmadasu hairiba film sing asi panbayai masiga loinana actress asina hinglingi matamda All India Radio gi play chamaga yangkhai romda saruk yaram kribi amasuni laikhidrabi asina theater amadi film gi lamda singthaningai oiraba thaudang laromkhiba adubu sakhangbiba oina inkum jalising aniga supna kunda tarahumdoi rakshuba Manipur State Film Award ta Lifetime Achievement Award khusinaduna ikai khumnaki masida natana saknai rabi asi Sahitya Seva Samiti Kakchingna Lanthokpa Neta Iravat Lilaroi Lifetime Achievement Award 2014 phangkhrabi amasuni Khetri Mayum Rasina ahanba oina inkum jalising amaga chamapan homfuga mapanda Aryan Theater gi Jadonang haina mingthonba drama asida Rani Gaindhelu gi saktam langki mahak Manipuri celluloid film khakta natana athengba matamda puthokna rakhiba digital film paukhum Mira Memcha amadi aidi thamoi pikre haibasing asidasu saktam langlamki Chadi mafam khuding aina Chadi mafam khuding aina Lairangni aiki thamoi da lindana Lairangni aiki thamoi da lindana Kana bunu nanguni aibo Tha jaga hangu Tha moi da aigi nangse aigi kana no haina Chali mafam khuding aina Chali mafam khuding aina Manipuri film ki taibangda miyamna thoidokna sakhanglaba film actress Khetri Mayum Rasi Debina masagi anaba amana maram oiduna mahaki leifam thangmaiban lorungpure leikaida ngarang ikhang khangaudana leikidabada Film Forum Manipur gi thomi singna Film Forum Manipur gi office ta minute ani tumina leptuna awaba phongtokhibaga loinana mahaki thawaina mapugi leikolda ingna chikna leikhina ba thawni khre Laikhidabina hinglingai matamda kumlamba panbayaba film kharadi matamgi Manipur lamjra Parsuram Safabi olang thagi wangmadasu thambal imagi ningthem
Aidi thamoi pikre amadi asengba iral asina chingbani Laikhidrabi saknairabi film actress asigi thawaina taibang mapugi laikolda ingna chikna pothaba oihanbiu haina su sembiba mapugi mafamda thauni jari loinana imung manungi awabada su saruk yari haina Film Forum Manipurna phongdorakli MP Dr. Bimol Akoizam nangarang nungthil laikhidrabi ima rashi ki mafamda ikai khumnaba utkibaga loinana imung asigi awabada saruk yakre MP gi khongchat aduda Manipuri film director Oza Suresh Hidang su saruk yaki Manipuri film gi legendary actress Ima Khetri mayum rashina laikhidabaja lamdam asigi kalagi lamda achauba mangjaba ama lehauragani Ima rasi matam sangna laikhiba yariba tanglabi artist amani hairaduna mahakna laikhidabada thamoi sokna nungaitaba fawi haiba Famsu MP Bimol na Fongtok Lamki Loinana Laikhidrabi Ima Rasigi Machanupa Mohendro Kamsta Ima Laikhidabagi Pukning Son Thabiganu Haiba Themjin Wai Su Fongtok Lamki Paugi Marak Thatna Aten Break Amakak Losari I come from Ukru, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Break ki matungda mayam pamuka na taram nokchari makhataba pau pizari Mayang Imphal Police Station daki kilometer anirom tamak lapna na leiriba chabung company da leiba iputha wang brain harau bagi ngarang nungthil daki hauduna numidang faubada lailam thokpagi thoram pangthokpagi lambida mina chikna chaina ngamdana tilingai chairakta gari tongduna lakpa mioi kharana lambida chatlambi nupi macha kharada phajataba wahaiwata ngang saklami haiba wahauda mafam atuda ngarang numidang irang thoklure mafam atuda leiba police na irang adu laksinana bohonabada nongmai amadi tier gya sel Singkap Kre Nupi Macha Singda Phajadaba Wahi Singh Hairamba Mioi Singh Adu Police Station da Jenjel Lakhibani Haiduna Irang Haurakliba Mioi Singhna Makhoida Sinagadabani Haiduna demand Taurakpadagi Police na Miyam Adubu Laksinana Bohotna Kibani Hairi Police ki Maikai dagi Irang Laksinana Bohotna Rakpada Mioi Kharasu Fajan Kibadagi Amukka Hena Nakal Anigi Marakta Umkhatnaba Henkalaki Adum Oinamak Ahenba Security Forcing Thomjilaktuna Miyam Adubu Tankhainduna Laksinana Bohotna ki Ngarang Numidangi Thokdok Aduda Asok Apan Yaubagi Pau Leite Mayang Imphal ki SGPOT Bimol Chan amadi Mayang Imphal ki OCS Navajivan gi mityeng makhada Maitai amadi Maitai Pangal CSO singi oiba apunba ki Peace Committee ama semkre Peace Committee asida yauriba organization sing adudi Khuman United Clubs and Merapai Beach Association Kukma Mayayum Fam Khuman Kanglai apunba itin fam Khuman Chanu Jamiatul Ulma-i Mayang Imphal MMWO Manipur Maitai Pangal Welfare Organization Like-Minded Youth Development Association Bengun Irong Chesaba Development Forum ICDF Irong Chesaba amadi Dynamic Youth Club Bengun Getni Committee asigi ngarang Mayang Imphal da thokiba thokdok adu amuk hana thoktanaba semkhibani hairi Maitai Maitai Pangal gi Malaysian lady fobada masigi nusigi mari se khogi na thamnabagi wasak lomin nabagi dogo labatan jamusuni adana maram morega khogi manipur da khunda minari bakun makpusu khoi meng sal janga si khogi thokkiba adu go tongani khomorega tokiba dugi rakha tabak rigo khul le jadre akhoi mase punamak amaga makun si janana
खुद पाइमिन कोई दम लेमिनरे मखा तरफ से तो थोक तनबी दम मक्ता कोई पीस कमिटी में सेम न फम मैंग फन ओ सिग मिंग मखा दा कोई सेम न कोई तो कोई मफम तो याना जरे सुंदा सुंबा कोई निजे माना दबा कोई फरुम लेबा मानकी मौंग द वांग दबा सोशल मीडिया दा कोई तो बिउ अरु कोई मैंग फन ngarang gi ihom ko karumba maitai ani amasung muslim ani angang atani makon na wai khra hairam bani maitai nupi singra moi na sit ho do wa khra ngang nge haidana me na tana na buri tomra ma thabani adu su kai matre madu sengtong na re adu na koi uzi koi mayang phal sida koi koi kabui tariba koi muslim maitai gi pang tariba koi maitai tariba koi message si is committee me sema kanda koi hong ke ada amadi koi communication gap ikna lai dan si zanan na koi lai na ba haidana koi si be meeting si koi me wan extra officer amadi estimate san torau koi tawraga apane हौखिबा जून की तांग तरा मापनदा नेशनल की पाउचे द हिंदू अमदी ईस्ट मोजोदा मणिपुर की चुरचानपुर डिस्ट्रिक्ट कुकी नुपी अमा लेखिदबगा मरी लेनना अरानपा पाउ फोंखिबगी दमक दिल्ली मैतई कोऑर्डिनेटिंग कमिटी DMCC ना यामना नुंगाइतबा अमदी यानिंगदबा फोंगतोरकली द हिंदू पाउचे ना जून की तांग तरा मापन सगोल से निमित्ता मैतई की लौ उब नुपा अमा नोंगमैना पानखिबा पुंग खरगी मतुंगदा मणिपुर की चुरचानपुर डिस्ट्रिक्ट कुकी नुपी अमा हाथख्रे हाइना फोंखी अमदी ईस्ट मोजोनसु कुकी नुपी अमा मैतई की लालहौबनी चिंगनबसिंगना बिष्णुपुर डिस्ट्रिक्ट की फुवालादा हाथख्रे थौदोक असि मैतई की लौब नुपा अमा नोंगमैना पांदुना सोखिबा पुंग खरगी मतुंगदा थोखिबनी हाइना फोंखी असिगुमलबा अरानबा पाव असिना मैतई सिंगपु चेंथहले अदुबु थौदोक असिगी मतांगदा स्टेट की अथॉरिटी की माइकईदगी लेखा ताबा पाउदी पिरक्ट्री मरम अदुना DMCC ना द हिंदू अमदी ईस्ट मोजोगी माइकईदगी खुदक्ता सेंगदोरकदबनी अमदी चुमथोरकदबनी हाइना चेरोल अमदा डिमांड तौरकली The Wings of Hope Charitable Trust na sintuna mapuroiba laikhidrabi amadi nupi macha singi oiba chayol taruki oiba skill training program ama pangthokre Khumbong Senjam Chirang Sangai Thel Khurkhul Pangai Itham Nungoi Oksu Ningthemcha Takhel Salungfam Kakching Khunau Pangal Tabi Sero Asina Chingba Mafam Singdagi Lakhiba Mapuroiba Laikhidrabi amadi nupi macha kuntrana saruk yaduna pangthoki training program aduda tailoring kaunana polang saba kochina life di pisaba amadi manam nungsiba candle saba mugalang chingba kaya takpi tambi ki hairi loinana training singna sajaba pochai kaya su loisenba numitta utki hairi Music kilamda lairiba mipum khudingmakna miyoiba amagi punsi khongchat asida miyoi kayagi thamoida chapchaba mahau fanghanba ngamnanaba hotnabada natana hingliba punsi asida awaba kaya kokhanduna nungaiba mahau ama piba ngamnanaba hotnaminasi haina art and culture government of manipur ge special commissioner M Joina phongdokre Wafam asingasi malema madi manipur gi mafam kayada world music day gi thoram pangthoknabagum Shri Bal Mukunda Dev Music College na sinduna Palace Compound laiba MSFDS ki auditorium da pangthokiba thoram amada mahakna phongdokhibani Art and Culture Government of Manipur ge Special Commissioner M Joina makhata na phongdokhibada haurakliba angang sing yauna music ki lamda lairiba singna mipum khudingmakta ikai khumnaba utpa numit amani miyoibagi wakhal pukningbu potha hanba ngamnabagi thauna adu music ki nungshiraba khonjelda yauri adubu Manipur gi oinadi World Music Day gi thoram asi music ki lamda lairiba miyo singna harau tayamna tholaktuna saruk yabagi mami taba watpagum tauri music amadi isai gi akaknaba lon ama leite hairiba isai amagi saihek saida adu chapchaba wahanthok Khangdrabasu miyoibagi thamoida emotion kaya fanghanba ngami amadi kumsi chahigi World Music Day gi theme oiriba Healthy Through Harmony haiba pandam asi lakadoriba punsida mapung fana fanghanna ba hotnaminasi haiki ngasi ki thoramadu da Art and Culture Government of Manipur ge Special Commissioner M Joy Art and Culture Government of Manipur ge Deputy Director G Dharmadas amadi Shri Bal Mukunda Dev Music College ki Principal S Ramkumar na maru oiba mithunglan sing oina saruk yaki loinana thoramadu ki manung channa college atuda Bishrat ki final year da non
Procution category da ma khwaidagi wangba mahairoida manapinanaba college asigi hanagi violin gi ozasi ais ranjitna college asigi mafamda lupa lakh amaga lising yankai gi senfam mateng pangki amadi onlakpa chahi dagi hauduna senfam asidagi mahairoi singda manapi ba hauragani hainasu lauthoki music haiba sidadi lon liti aduna yoi bagi thamoida kari mo message mo piba ngamiba adugumba makhangi sayek saidadu londu khangra bawda koi kudung na tabada damak thamoida naiba apenba nungsiba aduga haugiba kaya bu ningsan bangamba sakti leraba powerful weraba adugumba sur mayam ama taba matunda nungaiba phawgani sayisi tabada kappaga koi awaba nati kappasu penthokpa magi penjaba amani sigi function sigi mari renaina haijani madi koi chaliba sangaba punsigi khongjat asida akoi emotion sida relief phangnaba honabada stress relief phangnaba honabada aduga akoi se amatta loibani social unity ama pornaba honabada seina chauba akoi gi chauraba kari haitare responsibility ama lawna aduma society se sanghalepani Imphal West District के मनुंग चना लेबा लायरेंजम मैजराव ग्राम पंचायत की सोशल ऑडिट ग्राम सभा अमंगसी वाकचिंग खुलेन गोविंद ग्राम द लेबा इबुधौ पुथिबा नोंसाबा खुलैलेमा पांथोइबी लाइबुंगदा पांथोख्रे थौरमदुदा इरोम मैजरावदगी सौग्राकपम पोचाना थौरमपु गोविंद ग्राम की तोंगब्रम श्याम ऑब्जर्वर ओइना सरुक्याकी हाइरिबा मणिपुर सोशल ऑडिट की सोशल ऑडिटर योजना लामा इम्फाल वेस्ट टू वांगोई सीडी ब्लॉक की जूनियर बीडीओ सुखाम सुरजीत MGNRGS इम्फाल वेस्ट की ओम्बुड्समैन युमनाम लक्ष्मण अमदी ग्राम पंचायत असिगी प्रधान तोंगब्रम मालेम मंगलेम्बना सरुक्याकी ngasi thauramadu gi saruk ama oina gram panchayat asida housing loan da yum sakhiba natraga sarakadaba MGNREGS ki thabak surakadaba amadi sukhiba yauna watlauba single loinana gram panchayat asiki oina miyamna paikhatpa pamba thabak kayagi matang da su wakhanaki loinana thauramadu social auditor yojana lama na phongtokhibada social audit gram sabha asina gram panchayat asida paikhatliba thabak sing kaya yamna mai pak na paikhatpa ngamkhrabage amadi paikhatpa nanghaudaba thabakna karambano haiba asida miyamgi apamba mot khangnana papandamda thauram asi pangthokpani haiki Sinasiki Gram Sabadadi, opposite job card Mudaki, any paying the bar, suggestion, feedback, Aduga work demand, any demand Ujara, Aduloi, Apuna Nasiki social audit Gram Sabadatan Bayayeva. Aduga, main Apoigi social audit, Apoigi Handak, Apuna, year say, financial year 23-24, Narega Didi, Aduga, Sabadi, 21-22 ki Apuna social audit, Taura Baneva. अदुदा सी तबो मतंदा अखैना हाना अखैगी से पांडन की मतुंगिना एबी से अखैना लाको मतंदा नरेगा की थबक सिंह से फजना तौबरा तौदबरा एज पर द गाइडलाइन की मतुंगिना स्कीम की मतांदा ध्यान से लेबर लेते सुले खंगी नगा से एही खुदिन की समायना तो सभी ग्राम सभा से लाके बने भारतीय भाषा मणिपुर अमदी डिपार्टमेंट ऑफ SCERT अमदी एजुकेशन एस गवर्नमेंट ऑफ मणिपुर अमदी समग्र शिक्षा मणिपुर न खुसमनदुना लर्न वन मोर भारतीय भाषा हाइबा थीमदा गवर्नमेंट की स्कूल सिंगदा चेयोल अमचुबना चथगदबा भारतीय भाषा समर कैंप 2025 बिष्णुपुर डिस्ट्रिक्ट की तोंगा तोंगान बा मफम सिंगदा लेबा गवर्नमेंट गी महिलोइसंग सिंग कयादा पांगथोक्तुना लाकपगुम ngasi gi Bishnupur district ki oinam high school da su haudokhre hairiba haudokpagi thoram adu gi manung channa mahiloi singda mamalol ngangba amadi lairak tambibata natana teaching learning materials sing sizinaduna anoba lol tamhanba amadi role play tawhanduna amaga wari sanahanba खुदोंग चाबसु पीखी ngasi gi summer camp haudoppagi thoram aduga mari leinana ZDO zone 4 Bishnupur gi Bharatiya Bhasha summer camp team gi technical head mayang lambam Shandyara ni na phongdokhibada mahai tamliba angang singda makhoina tamliba lol adugi mathakta anauba lol sing tambiduna makhoi masel lol phauna hanba haibasi leibak asigi apunbagi saktam ama sagat pani haiki amaromda thauram asiga mari leinana kumbi government upper primary school gi head
मास्टर नेशनल टीचर अवार्डी खांगेंबम इंद्र कुमारना फोंदोरखिबदा ngasi program asina haurakliba mahiroi singda anauba lol tamduna lebak sinba thungna mahiroi sing loina ba ngamhanduna amata oibaki pangal sagatpada achauba mateng oigani thajai haina phongdokhi Mahayusinda masa masa gi school da tammiba loan gi mathakta anauba loan amabu tambiba amadi anauba loan ama khangan bagal loinana apun bagi sakam sagatani tongan ba khoi lejarit ba ari ba adu masat naron ari wangang sanang thaksi khasi loinana oza guru singda anang singsina haigada thagolon bebhar loinana classroom da adugumba utkadaba adugumba thaksi khasi thagolon bebhar mayam ama sumaina masi naknaba kannaba angang singsida khangan da yadaba adugumba mayam ama haidi ma khargadaba mayam singadu upalakpa semulakpa yananaba koi literate isuna tongan ba activity role model kayama angang singsida tawhandana makoida khanghandana sigumba mayam si sagatnabagi adugumba koi summer camp ki pandamdi moroiba aduni na thamjage akaknaba paw ma fangbadagi Mizoram gi Vaisakai dagi lunglai fawbagi marakta mayai ka bachinchak sing puthok pusin tawri haiba akaknaba paw ma fangbadagi area domination party na tha sigi tara mapanda malem gi kaithel da lupa koti taraga lakh nifu humdoi gi senfam oigadaba methamphetamine tablet sing mioi ani ka konana fagat pangam khre hairiba mafam aduda arakpa gari ama Singnabadagi check tawbada methamphetamine tablet lising kuntra taruka chamri thengnaki hairiba tablet sing aduga konana supna chakma amadi punho sur chakma kauba mioi ani amasu fagat khre hairi Arambai Tengol Unit 3 na koliba khungang tara mangana chathagadaba campaign iraikai khungang dagi hausi mafam chadana hundok lamba plastic waste sing khomjilasi haina mingthonba miyamna langthoklamba fatraba plastic sing khomjinbagi campaign ama ngasidagi salungfamgi nongdambi turel dagi haudokre Arambai Tengol Unit 3 amadi soibam mangichaw maitai family na mapung oiba thodang lauduna haudokhiba campaign aduda Unit 3 ki makhada leiriba salungfam sapam tentha amadi langathel gi sub unit sing asigi tengoloi singsu sarukyakhi Tungi miro jikan je hai taraga dia koi nakan ama natraga ama dagi koi khunai ji kan nanaba lambi da changjal ta ba yaroi hauji koi chahi khudingi sing isau thoiba chahi khudingi ikang thokala iba lau ubo matam chan lokpa yadriba khotriba mayam ji kai de thoklai na environment ji kai rakpa dagi ne aduna akoi gi turen gi horok phamda uwa thada bi da loina kokthoga thabak tawriba kholiba su government na yenjin biu aduga tampaktasu akoi uwa thariba kholiba mayam jingje mamangdasu Arambai Tengol na appeal tawjakhre akoi na thajagiba ududi akoi maduna saudriba koi responsibility koi Arambai gi sinaujing lawgoneba mayam na su thabirambo ujingdo anakpada laibe sinaujing responsibility lawbiu aduga akoi na ngasi plastic waste sing khunduoga mafam chana thamnabagi honariba sida akoi pumnamangna honaraga thabak khudingmak saruk yabagi participate tawbagi hainabi leirakanda apun mana koi sumsoi soidana mai pakani irei pak improve kanje hai taragadi puna honamina je haibadu na pun mana sumsoi soidana mai pakani haibadu gi wakhalonda hairiba thoromasi pangthukjabani Kumbidagi wangu thonggong fawbagi lambigi saruk sing pakthok chawthoknanaba nauna semnanaba thaurang leire haina kumbi kendragi MLA Sanasam Prem Chandrana phongdorakli wafam asing asi MLA na PWD department gi makok thongpa official sing yauna lambi paring asida leiriba miyam ga loinana lambi asi pakthok chawthokna semnanaba yengsinbada haikibani MLA S Prem Chandrana hai lambi paring asi ka hena fibam soklaba saruk sing miyamna chathok chasinda khudong chadriba sigi khanduna athuba matam lambi paring asi araiba senfam puthokuna semjinba hauragani lambi paring asi hana chief minister oiramba nongthom birena assembly constituency asida laklambada miyamda hairiba lambi asi semba hauragani hainasu miyamda thajaba piramki adubu leibaki irang leibana matam khara thinthakibani MLA na hai welcome to kumbi haina thariba signboard leiriba mafam asidagi wangu thongkong fawbagi lambi asi foot yankai muk pakthok chawthokna nauna semduna state highway gi thakta pakthok
पांथोकननबा होटनरी खोंचत अदुदा कुंबी असेंबली कॉन्स्टिट्युएंसी असि मनुंगदा लैरिबा ग्राम पंचायत अहुम वांगू तेराखोंग बोरायांगबी अमदी वांगू ग्राम पंचायत की एडमिनिस्ट्रेटिव कमिटी की चेयरमैन सिंह पी बलेश्वर टी एच रोमेश अमदी अमोम केसोरजित यावना माइके अदोम की मेरा पाइबी अमदी क्लब की मरु ओइबा मेंबर सिंह सु सरुक याखी हदकी फेब्रुआरी की तांगवानदा कोई हजिक कोई एक्सएम ओइबिदिबा कोई सर्बिरेना मयामदा लौथोकपिरमदनी सोइदना वेलकम टू कुंबी दगिना वमु पावबगी लंबी से कोई अपग्रेड तौरगा थुन सेमनबा तौरनी हाइना कोई हाबिनबदना अदबु लेबाकी इरांगसिन यादना मयामगी तोंगान याइफनबा होनबदा कोई नाटंग कोई ऑनरेबल चार्ज मयामदु खंगसिनी अदुना हजिकसी अथु मतमदा करी दौसिगे हाइदना कोई खनबदना ngasai लेबतेगे कोई डिपार्टमेंट की पीडब्ल्यू डिपार्टमेंट की एएसओ मैम जाऊन प्रेसिडेंट जाऊन अदगी मेंबर प्रधान मैम अमदी क्लब की अमदी कोई मेरा पाइबी माइसा मैम दरो खनबदा यामना थुन सत्प यानंगा की पंबायमा सेमना बखोई प्रोसेस तौरगनी कोकोमी फार्मर विंगी मित्यंग मखादा अम्फा काफा लाउसल लालुप लोयालुप अमदी डिपार्टमेंट ऑफ एग्रीकल्चर गवर्नमेंट ऑफ मणिपुर का खुसमनदुना लमदम असिदा थोकलिबा इरांग असिना मरम ओइरगा सोखल्लबा लौमी सिंगिदमक्ता लौ उबदा तंगाई फदना चंगदबा याद्रबा हार यूरिया अमदी फौदीना चिंगबा पोटलम सिंग असि इम्फाल वेस्ट की फुमलौ कम्युनिटी हॉल दा यंथोखरे हाइरिबा यंथोकपगी थौरमदुदा डिपार्टमेंट ऑफ एग्रीकल्चर गवर्नमेंट ऑफ मणिपुर की प्रिंसिपल सेक्रेटरी अरुण कुमार सिन्हाना अथोइबा मिथुंग लालुप की प्रेसिडेंट सु ओइरिबा कोकोमी की फार्मर विंग की कन्वेनर एलांगबम एबीना थौरमपु इम्फाल वेस्ट की डेप्यूटी कमिश्नर मयांगलंबम राजकुमार डिपार्टमेंट ऑफ एग्रीकल्चर गवर्नमेंट ऑफ मणिपुर की पीटर सलाम डायरेक्टरेट ऑफ एक्सटेंशन एजुकेशन काउ इम्फाल की डायरेक्टर प्रोफेसर पीएस रंजित अमदी इम्फाल वेस्ट की डिस्ट्रिक्ट एग्रीकल्चर ऑफिसर एस केनेडी अखनबा मिथुंगलेन सिंह ओइना सरुक याखी ngasi thauramadu mari leinana kokomi farmers wing gi convener ab elangbam da phongtokibada hauzik lau uba yadana leiriba imphal gi lawfam singda lau uhandaba yade haibagi wakhalonda kokomi ga chatminariba lup manga ga punduna tangai fadana laumi singda changba urea amadi fausing asi yenthokpagi thabak chathabani hairiba laumi singna masagi lawfam singda lau uba changbada kuki singna nongmai kapsinduna awaba chaitheng kaya pirakliba asi aikhoi punna mayok नगनी मसागी लौफम कयादा लौमिसिंग असिना लौ उरक्तब तारबदी लेबाक असिदा चाक तांगबद नतना यामना लाइरब खुनाय अमा ओइरकनी कुमजाली सिंगनी ग सुबना कुनगु हुमदोय की मे अहुमदगी थोलखिबा इरांग असिना मरम ओइरगा लौमिसिंग द चैथेंग कया अमा पीदुना लाकली हाइरिबा लौमिसिंग द पीरिबा चैथेंग असी हौजिक मक्सु इम्फाल वेस्ट इम्फाल ईस्ट अमदी बिष्णुपुर की मफम सिंग द थोखिबा थौदोक अदुनसु खुदम ओइरिबनी मरम असिना लौमिसिंग न लौ उरिबा सिदा सपोर्ट तौबिबा अमदी अंगंबा मतेंग पांगदुना लौ पालहनदबा यादे हाइबगी वाखलोंदा कोकोमी फार्मर्स विंग अमदी चटमिनरिबा लुप मंगाना खुदोंग चादबा अमदी अवाबा चैथेंग नंगलिबा लौमी सिंगिदमक्ता अंगंबा खोंगथांग असि चथरकपनी हाइना मखाताखी मणिपुर की तंपाकी डिस्ट्रिक्ट खुदिमक्ता लौमी जिंगिना मसा की लौफमदा लौ उनबा चचबा मतमदा थबक सुजब मतमदा मधु थबक सुब यादनबा लौ उब यादनबा मही मरोंग पुथोक यादनबा अकन्म मौंग थ्रेट तौरिबा नोमै कापसंदना सुगुंबा अवा चैथेंग नंगलिबा पुनमक्से अखै पुनम मायोक नगनी नमीमखै लौमी जिंजिदा अखै सुगुंबा अवा चैथेंग दे नंगहनदबिदा अखैगी कोकोमी की फार्मर्स विंग की साइट की जो अदुगा मणिपुरदा अखैगी फार्मर बेस तौबा ऑर्गेनाइजेशन मंगा सिगी साइट की जो अनंब मतेंग पांगदुना मखोय लौ उहंदबा यादे The Southern Youth Incentive Association SYIA Khongjomna Sinduna Hantak Chahi gi Bosem amadi Kosem na loba class 10 amadi 12 ke examination da Khongjom circle gi oina thoidok hentokna makok tarak laba mahiroi singda manapi duna pukning thoga kre sapam maning lekai community hall da pangthokpa thauramadu da first SIs Amutombi and Amubi Memorial Award and 21st Felicitation function aduda Manipur Health Services ki retired director Dr. C.I. Chandramani, retired senior auditor C.I. Iton amadi retired headmaster L. Shamona Chingbana maru oiba miyoi kya susaruk yaki thauram ki saruk ama oina handak हाइदोखिबा बोसेम अमदी कोसेम नलौबा क्लास 10 अमदी 12 एग्जामिनेशन 2025 ता मार्क वांगना पास तौरखिबा अमदी पोजीशन लौरखरबा खोंगजोम सर्कल दा लैबा माहिरोय सिंगदा मना मथुम पीदुना इकाय खुमनबा उतखी
हौजिक सानबगी पाव पिजरी। एथलेटिक एसोसिएशन ऑफ मणिपुर न सिंदना यूनिट 12 की अपुनब सानरोई चहुम हेनबना सरुक यादुना खुमल लंपाक स्पोर्ट्स कॉम्प्लेक्स ता मेन स्टेडियम दा ngarangdagi हौदुना चथरकलिबा 44 स्टेट एज ग्रुप एथलेटिक चैंपियनशिप की ngasi सानखिबा मेंस ट्रिपल जंप ता CWC की सानरोई के रोमेश चंद्रा BYCL की सानरोई S सोमानंद अमदी BYCL की सानरोई W मालेमना मथंगसितना अहानबा अनिशुबा अमदी अहुमसुबा मना फंकी नुपी कांगलुप की ओइना MPSC की सानरोई A सुरबला BYCL की सानरोई L बेम्बेम अमदी BYCL की सानरोई T सोफियाना मथंगसितना अहानबा अनिशुबा अमदी अहुमसुबा मना फंकी मीटर लिसिंग तरा की मेंस ओपन की लमजेल दा MMC की सानरोई S मनाउबी IC की सानरोई Y अर्जित अमदी HYC की सानरोई Y नेंसल ना मथंगसितना अहानबा अनिशुबा अमदी अहुमसुबा मना फंकी नुपा की चही कुन कांगलुप की मीटर लिसिंग तरा की लमजेल दा HYC की सानरोई M मुक्ता LSA की सानरोई M डी ऋषि खान अमदी CWC की सानरोई Ice जैक्सन ना मथंगसितना अहानबा अनिशुबा अमदी अहुमसुबा मना फंकी नुपी कांगलुप तना BYCL की सानरोई T सोफिया चनुना अहानबा मना फंकी चालौ यूथ यूनियन क्लब अमदी निपान सुबा बिहार रेजिमेंट का पुन्ना खुसमनदुना 9 एसाइड मणिपुर ओपन चालौ कप फुटबॉल टूर्नामेंट ngasi इम्फाल ईस्ट की लमलाई असेंबली कॉन्स्टिट्युएंसी की मनुंग चनलैबा चालौ लंपाकता हौदोख्रे ngasi दगी हौदुना पांगथोकलिबा 9 एसाइड मणिपुर ओपन चालौ कप फुटबॉल टूर्नामेंट असि इंडियन आर्मी 57 माउंटेन डिवीजन लैमखोंगना स्पॉन्सर तौबनी हौदोकपगी थोरम अदुदा चालौ विलेज कमिटी की प्रेसिडेंट सगोल सेम रंजीत Lieutenant Colonel Amit Gunkan IGP John 1 Themthing Ngangsua Brigadier PK Singh Nipan Suba Bihar Regiment की Lieutenant Utpal Das अमदी Lieutenant Colonel Taiyung सत्संगना मथंग सिदना प्रेसिडियम मेंबर ओइना सरुक याखी टूर्नामेंट सिदा पुन्ना मणिपुर की तोंगान तोंगान बा मफम सिंगदगी लाकपा टीम 53 रोमना सरुक याखी ngasi हौदोकपगी मैचता LSIC अमदी यूनाइटेड सेक्टा क्लब अनि की मरकता सानखी मैच असिदा यूनाइटेड सेक्टा क्लब ना पांजल अनि चंदुना LSIC बु माइथिबा पीखी LSIC ना गोल अमता चनबा ngamkhide महिला पतंजलि योग समिति मणिपुर अमदी चिंगामखा रोड यूथ डेवलपमेंट एसोसिएशन अनि न खुसमनदुना ngasi सिंगजमई चिंगामथा कम्युनिटी हॉल दा 13 शिबा इंटरनेशनल डे ऑफ योगा की थौरम पांगथोखरे थौरम असि चाहिए सिगी ओइना योगा फॉर वन अर्थ एंड वन हेल्थ हाइबा गिनुंगी वारोल ग लोइनना तोंगान तोंगान बा मफम सिंगदा पांगथोकपगुम महिला पतंजलि योग समिति मणिपुर अमदी चिंगामखा रोड यूथ डेवलपमेंट एसोसिएशन दा पांगथोखिबनी थौरम असिना महिला पतंजलि योग समिति मणिपुर की थौमी सिंग अमदी मिहुत सिंगना सरुक यादुना योगी तंगाई फद्रबा असाना कया पांगथोखी हाइरिबा थौरम असि पांगथोकपदा क्राइदा की प्रेसिडेंट सु ओरिबा रिटायर्ड IPS कक्चिंग ताबम अजित कुमार महिला पतंजलि समिति की राज्य प्रभारी N नीलिमा अमदी इम्फाल कॉलेज की प्रिंसिपल ओइरंबा लाइश्रम रंधोनी ना अथोइबा मिथुंगलेन सिंह ओइना सरुक याखी इंटरनेशनल योग डे की थौरम का मरी लेना पांगथोकीबा थौरम का मरी लेना महिला पतंजलि योग समिति मणिपुर की राज्य प्रभारी ओइरिबा N नीलिमा ना फोंगथोकीबदा योगा असिना हकचांगबु तिंजंग काइजंगदबा ओहेनबदा नतना अचौबा थौरांग लौरी हंदक पांगथोकलिबा इंटरनेशनल योग डे असिगी नुंगी ओइबा वाखलोन असिना ताकलिबा लेबाक पुंगबा कानानबा होटनबदा योगा मथौ ताई हाइखी वन हेल्थ वन अर्थ है थीम अखोई पुनमक हचांग फन लेमिनबा नाद यक्तबा तिंजंग काइजंगदब समाज अखोई इंटरनेशनल योगा डे अखोई पांथोकजबनी मयाम पुनमक मरम ओइरगा योगा से नुटी सानबा हचांग फन लेबा हचांग फन थंबा समाज अमा सेंगोटबदा अखोई हचांग फन लेबा मरु ओइबनी हाइबगिदमक्ता अखोइना योगा डे असिगा मनी लेना अखोई योगा के अखोई सेशन से अखोई पांथोकजरगा अखोई असिगुंबा थौरम असिदा अखोई मयाम पुनमिनरगा अखोई ngasi इंटरनेशनल योगा डे असे पांथोकजबनी
All Ziribam Sports Association AJSN Sinduna Ziribam Higher Secondary School Gisana Bungda Team Tarama Panasaruk Yaduna Chatarakiba First Satish Chandra Roy Memorial Mini Boys Under 13 Futsal Football Tournament 2025 ki ngasi sanakiba ahanba semi final match da CKCA na KMYC Bugol Mari Amada Maithiba Piduna CKCA na final changlagani amadi ani shuba semi final match da Sonapur Jipsana Anandamoy Club pu penalty kick ta Mari Anida Maithiba Piduna Sonapur Jipsana final changlagani ngasi ki sanakiba match sing asida A Joy Kumar Amazing amadi Iqbal na conduct tawki loinana tha sigi tangkun go humdogi nungthilgi pung ahum makhai taba matamda CKCA amadi Sonapur GPSA ga final match sanaragani hairi Loisilakpada maruiba pau amukhana thamjari Gwaltavi Thodoka Mari Lainana Amju Amadi Easium na Manipur Lengaka Mari Lainaba Pau Sing Fong the Bagi Changsilamba Kongjang Matam Karaki Oina Ngasidagi Hauna Komthokre Lakliba Ningthokaba Fawbagi Manunda Abdul Kadir gi misigi matangda Mari Lainaba Singdagi positive oiba response sama pirakjabadi akanba kongjang changsilagani haina JAC gi maikai dagi fongdorakli Manipur gi oina nauna mioi kunsa covid positive oiramba thengarakhibaga loinana apunba positive case masing chamaga tarani thoi sukre ngasi nungthil pung ani fawbada punna mioi nipan discharge tawkre Cabin crew nganthoi Sharma gi hakchang masak khangdokpa ngamkhre hayeng nungthil pung amaga minute kunda Imphal airport yoraklagani Malem gi mafam atai da pangthok na bagum ngasi Manipur da su Manipur gi governor na luchingduna International Yoga Day gi thoram pangthok na khre Amadi Manipur gi film amadi theater gi saknai rabi senior actress KSS Rashi ngarang numidang masagi anaba amana laikhidre ISCOM media na sandok chaba Manipuri pau pungjasi fawbagi oinadi matang swaise loisinjare Manipur amadi malem gi tongan ba mafam singda thokliba I pau singgidamak ISCOM media bumit yeng taduna leibiu